अहानबदा कंगलैपाकी मैरादगी मरुइबा पाव खरा मयामदा थमजगी ऑपरेशन द खुलाई क्या फगले बंकर थुगाइख्रे असम राइफल्स अमदी मणिपुर पुलिस की अपुनबा कंगबुना लेप्तना सथरकपो ऑपरेशन की सरुक अम ओइना ngarang कांगपोकपी डिस्ट्रिक्ट की मनुंग चनबा खरम बाइफाई विलेज सतखिबो ऑपरेशन द खुलाई पाइबसिंगना लोचेंदुना थमनम्बो खुलाई क्या फगत पंगम फ्राइडी फगलब खुलाई सिंह अदुरी .22 राइफल अमा मैगजीन अमा 9mm पिस्तौल अमा मैगजीन अमा 7.65mm पिस्तौल अमा मैगजीन अमा इम्प्रोवाइज मोटर अमा इम्प्रोवाइज प्रोजेक्टाइल्स लॉन्चर अनि हैंड ग्रेनेड अनि टेलीस्कोप अमा बायोफेन रेडियो अनि 40mm UV GL फायर सेल हम अमदी नोंगै मरु कुनगा मथुनी फगलब खुलाई सिंह मरी लेनब पुलिस स्टेशन खुसनखरे नकल अमरम द बिष्णुपुर डिस्ट्रिक्ट सतखिबो ऑपरेशन सु खुलाई पाइबिसिंगना सरamba बंकर हुम थुगाइख्रे हरि अमरम दना मिजोराम सिंह निखाय बिदम योय तरागा मंगा सिरे कया न थीबा खंद्रि अवांग नोंपोक स्टेट सिंग द ओइरिबा नोंगसिंग की फिबम मसिन मरम ओइदन ngase ayuk aizol dagi khara lapthok laga leiba nung pekpham amada sing ningkhairakpagi thawdok ta miyoi taraga manga sire kaya amana thiba khangdana leiri haidi Mizoram gi minister laldu homaina miyoi taraga manga sire haiba wapam masi confirm dokre miyoi taraga manga sigi manung taraga mathoi amadi tarro phokam dagi phangki atopa amana mafam amadagina asibaksang ani phangle atopa amadagina haksang ama phangle Mizoram government की मैकेडी की लेखिद्रब सिंह की लेहौरीब इमुंग मनुंग सिंह द लुपा लाख मरी मरी की एक्स ग्रेसिया की संपम पीरगन हैना चीफ मिनिस्टर लाथोख्रे ngase pung tarurom taraku matamda malthum amadi lemen gi mafam amada leiba sing ama ningkhairak gi thawdo thokibani thawdo hauju phawbi oina asibaksang ama phangkhre atopa mi nan khibi yawbra haina kana thibi gi thabuk sathari sing ningkhaiba du manak nakpada leiba yum amadi kar kya lebak manung leikhre hairi National Highway Taruk 6 Hunthard Sing Ningkhairak पर हाउस आइजोल अमदि अतोप स्टेट सिंगा फाउना खिद्रे अमरम द इंडिया मेट्रोलॉजिकल डिपार्टमेंट IMD ना नोंग पुब नोंगले नुंसित रेमल न मरम वेरगे मिजोराम की स्कूल एजुकेशन डिपार्टमेंट नंगसी मिजोराम की स्कूल खुदिमा सुति लाथोख्रेरि अमरम दना वेस्ट बंगाल द मियोय तरुक बांग्लादेश द तरागा तरुक लेखिद्रे Cyclone Remal na piba saithena West Bengal da miyoi taruk laikhidre Kolkata gi kungamari Pargasan district amari thangnariba district sing da haujuki oina nongli nungsit lepkhrabasu Cyclone Remal gi effect na 24 Parganas district ki kha amari nongpok thangba samudra khongbal sing ayamba ising na thumjing khari pausina ai samudra gi ising na labuk amadi nga gi farm toriba mapam ayamba da chenchinduna amanga da thonkhre lainga ki shelter sing da leramba miyoi sing masa masa gi miyum da hanba honakre Sire sida Lok Sabha ki tare suba madi aroiba phase chemical ki campaign ising isa ki awaba nang liba mafam sing daukre phase asiki damak lakliba jun amada sit mapan gi damak bo tha dana ga doribani North Bengal gi mafam khara da haujiksu nong tari haina media report na haidi amoram da akarmanong lei nungsin maram oduna Bangladesh ki samudra khongbal da iyai khiba da sikhiba miyo gi masing taraga taruk sukre haina Dhaka gi disaster management and relief medicine AMD Muhibabur Rahman Fongtokre, Manai Lake Drama Singa do Bola Amadi, Babasal district Mue Ohumuhum, Sadakhira, Kulna, Chitango, Amasum, Patu Kali district Mue Amam Lakidre, Masigi Matata Atopa district Taragama Panusunong Nungsuki among a tasing to one Kibagi Paula Kiadi. Nong Yauna Laki Bakan Manong Nungsiduna Maramoiduna, Yum Lak Amaga Lising Yankai Matata Akai to Nangre. State Minister की मतुंग इन बांग्लादेश की municipality समापन ग तरागा मरी अमदे union सामगा तरेत लेब युम लिसिंग कुंथ्रागा मंगागा समरीगा मार्फु गुंदु अमांगा थोनख्रे फिबा मसिग येंगलगा बांग्लादेश की प्राइम मिनिस्टर शेख हसीना की पाउताक मतुंग इना समुद्र मपाल लेब डिस्ट्रिक्ट सिंग द सफगदब मफम लाख मापन ग लिसिंग मरी ग सनीगा कुंथ्रागा मरी सिंगवत खिबग लोइनना मियोय लाख निपालम संगजफम पिख्रे मसिगी मथक युम द योप सांगा लिसिंग यंखै ग मतुय सामगा निफु ग तरुकसु मफम सिंग अदुर थंख्रे सेरा सिदा रेमल न सोगलब मफम सिंग द लैरिबा मियोय सिंग अना लेंगी थबक पैखनबा मेडिकल टीम लिसिंग अमगा समरी ग हुमद्रागा मतु सेमख्रे अमदि लिसिंग अमगा समरी अमसु तोंगाना लेहेनख्रे हाइरिनसु पाउस द मखाताना फोंदोरखली Ngasinu mida waram phong ki ba tungan ba Manipuri sipong sing amasung thoki ba thawdo thok sing dagi maroi bi I pausung myam da thamjagi ahan ba da pauzal pausi dagi lakusaraga cyclone Remal gi inil da khusem gi isau thukli lambi nam thaba thumjin badagi myam na awaba mayunari
Bay of Bengal digi horakhiba Remal cyclone awanong poklamdam yorakhiba loinana Meghalaya cyclone asigi saithing yamna sauna phangbadana tana Manipur su cyclone asigi yoi inilna nong leptana surakpadigi singi mafam khara lambi dam thakibadagi faunadre Greater Impal yauna Manipur tambaki mafam kyad ising thumjilaktuna miyamna awaba mayunari Cyclone Remalasi Bay of Bengal da hokiba numit khara sida sapfu kana pungda kilometer samga kuntraga manga yauna akanba nonglei nungsit yauna Bangladesh ki samudra khongbana sapfu kana sangsilakpadagi misi mina yauna amanga tathonki India ki oina su West Bengal da cyclone asina kha nongsup thangba sharukta khonglei thuna yoksilak mafam khara isingi sauthokpada natana misi mina aso apan amadi mahi marong kaya mangtakankhre Reman cyclone ki saithing asi maru oina Bangladesh ki samudra khongbana khundari ba miyam amadi nga phabana sinpham oiba ngami singde hena sonki ngami singi lantum mangan matanatana misimina phawbi yauki hauzik Remal cyclone ki khongjel asi tamna hantaraktuna awangnong pok yoksilakre awangnong pok lamdam gi maru oina Meghalaya da cyclone asi yoksilaktuna singning khaiba lambi namdakhiba amadi Meghalaya gi capital Shillong yauna atai mafam singda sauna saithing phangduna miyamna awaba kya mayunari cyclone asina awang nongpok lamdamna sauna saithing piduna amang ata yamna thoklaba yai haina thajanari cyclone asigi khongjel khara hantharaklabasu Meghalaya yoksinkraba matung Dimapur su nongkana suduna miyamgi mauksa gi punsida sauna akaiba piri ngasi numidang wairam Manipur gi Tamenglong district ta nongkana suba hokhiba ko loinana Indian Meteorological Department section watham lakre loinana hayang ayuk pung manga phawbada Greater Impal akan mamongna nong sugani hari makatan Urkhul district su akan manong surapa yai hain report asina pali state asigi mafam ayamada Remal cyclone gi saithing phangba hore Manipur ngarang digi hona nong surak pawsina maram oiduna Impal Torel Nambul Torel Iril Torel yauna maru oiba Torel singi isingi imaisu tapna wangkhalakli loinana nong asina maram oiraga Greater Impal da khusem gi ising isau thoktuna miyamna awaba khudong sadaba mayukna ba hore Greater Impal gi Uripok Sagolban Kaisamthong amasum Nauria pakhanglakpa kendra sing phawduna sialiba Waisel Maril gi iram supfunduna masigi isiel sina koliba mafam sina khusem gi isingi sakthokle hauzik Waisel Maril sina koliba Uripok Sagolban Kaisamthong amasum Nauria pakhanglakpa kendra gi yum kai kyasu ising thumjilaktuna miyamna awaba khudong sadaba mayungnari ngasi maksu Tedem lambi gi saruk kharada road median yauna ising thumjilaktuna miyamna satok jasinda yamna sauna khudong sadaba mayungnari Waisel Maril na koliba kendra sing asiki MLA sing na miyeng sangduna matam sana Waisel Maril asi missionary sing sejinaduna sengdoklamlabadi hauzik miyamna thengnariba khutchem gi ising isawgi awaba sikradang werabasu hantharamba yai haidenasu pawsda makatari Atopa pawmna cycle amasum kangpokpi phawnaba Baitel Iron Bridge namthakre ngarangdagi leptana surakhiba nongna maram oiraga cycle amasum kangpokpi phawnaba yamna maru oiba Baitel Iron Bridge namthakibadagi lambi phawnadre hairiba thong asigi maru oiba saruk oiriba thongkhonggi saruk adu ising iraina sendakhibadagi lambi asi phawnaba ngamkhitabane hairi amaramna Chuchampur district ki Mafam kiyadus ising thumjinba lambi namthakiba amadi yum kai kintakhibadagi sauna khudong sadaba mayunari district asigi manung sarma ke salbung yauna mafam kya ising thumjinkibadagi district asigi miyam khudong sadaba mayunari district asi phawtuna saliba maru oiba lambi ama oiriba Goite road ki saruk kharada lambi tangkhai yauna namthakhibadagi gari sing satok jasin tawbanga yadana panduna lairi loinana hena khudong thiba thawdok thoktanaba Mari lainaba singna lambi paring asida matam kharagi oina chatok jasin tawbada atingma thamkhre Tamenglong district asu ngasi ayuk district asigi mafam kyada akan manonglai nungsit sakhi akan mamongna sakhiba nonglai nungsit aduna maram oiraga district asigi IB bazar gi mafam singda yumta kuppa jinga pakthaknana homdokhibaga loinana dukan kya su nonglai nungsit aduna homdokhi district asigi mafam kyada hausik mai phangdabigi sauna khudong sadaba mayunari adumainama thawdo adura mi aso apan yawkhibagi pawdi leite atopa pawmana Sakmai Turel gi phibam su khudong thiningai oiri Sakmai Beres ki satar ani gi yot ki thauri takhibadagi singkhat khidre
ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛꯀꯤ ꯃꯊꯛꯇ ꯆꯦꯟꯕꯗꯒꯤ ꯀꯥꯏꯔꯛꯇ ꯂꯩꯕ ꯁꯦꯛꯃꯥꯏ ꯕꯦꯔꯦꯖꯀꯤ ꯒꯦꯠ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯒꯦꯠꯀꯤ ꯁꯇꯔ ꯃꯔꯤ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯁꯇꯔ ꯑꯅꯤꯒꯤ ꯌꯣꯠꯀꯤ ꯊꯧꯔꯤ ꯇꯠꯈꯤꯕꯗꯒꯤ ꯆꯤꯡꯈꯠꯈꯤꯗ꯭ꯔꯦ ꯁꯇꯔ ꯑꯃꯅ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯅ ꯃꯣꯇꯣꯔ ꯌꯥꯗꯕꯗꯒꯤ ꯒꯦꯠ ꯍꯥꯡꯕ ꯌꯥꯈꯤꯗꯕꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯔꯤ इसिंग इमाय से असुक यामना खुदोंग थिरिंगाई थाकता सेलबा फावद सकमाई बेरेस की गेट करी मरम की हांगद्रिबनो हाइना मियामना बेरेस असिबु सेनरिबा मियोइसिंगदा हांगबदा ngara numidang wairam gi sarokna pung mangaram taba matamna gate asi hangnaba honabada gate ki satar mari mak yakidabadagi mathak thongba officer singda pau pikhi adubu numidang dadi upai leitre haina harakhi ki ngasi ayuksu isingi level asi hena wangkhalakpadigi hanjin phone tawrabus ayuk pung tara taramdaida officer sing yoraki adubu department gi miyoi singamadi miyamna punna hotnaminaduna khutna manual oina laikhatuna gate ama nampuda hangkhibadigi miyamna mipaina bakhra pakhi adubu asukluraba tanja asiguma matamdadi officers na khara section hotnabiyo office timing ngaibigano haina miyamna phongtokhi hauju manipur thoklibe irang asiki awaba mara asida khutsem gi oiba ising hisau matungda thoktanaba mari leinaba singna kairakta leiba sekmai beres asi semjen biyo haina miyamna phongdokna khianisu paw sida makhatan pali atopa paw madana imphal jiribam lambi phaunadre malpuba truck amasu lokharat asinkre asu apan yahodre cyclone remal gi इवा इनिल मरम ओइदुन स्टेट असिदा ngarangdagi hauna surakhiba nongna maram oidun imphal jiribam lambi phaunadre akan mamongda surakhiba nongna maram oidun imphal jiribam national highway 38 paringda kangpokpi district ki manung sanma ke sinama masum ti laijangkul gi marak lambi namthakibadagi lambi paringasi phaunaba yadana laikre presna phangwa pawda lambi namthakiba aduna maram oiduna thauba yadana khamduna laikhiba pochai pubu truck ama on thaduna lokharata singkhre adumainama thaudu odura mi aso apandi yahodre thaudu oduna maram oiduna imphal dagi jiribam tamna amadi jiribam dagi imphal sanglakpa mal puba makhatana makhal makha kya gi gari sing lambi paringa sida panduna leinari hairibasigi mathakta national highway number 38 imphal jiribam lambi paringa sigi mpham kya da landslide masa thoktuna lambi sathok sinda sauna kudong sadaba mayunari landslide chauna thoktuna gari onthakiba maphamadu NHIDCL na nauna lami semada yauriba saruni thaudok thokphamda authority ki maikaidigi missionary sing thajinduna namthakiba lambi gi saruk ama semjinna thabak paikhatpa hokre haidinasu pawsida makhatari atopa paw madan rims amasum jenims campus ising thomjinkhre ward khara ising sanglakpadagi mafam hongtoknakre state asida ngarangdagi hauduna akan mamongda surakhiba nongna maram oiduna imphal manungda mafam kya yauna tampaki district kya ri ising isaw thokle nong asina maram oiduna imphal manungda leiriba lambi kya isingna khu yauna thumjinba mafam kya su yauri nong asina maram oiraga yamna maru oiba analeng sing ani rims amasum jenims ki campus yauna rims ki oina tuan bu ward sing ising thumjilakpadigi layengduna leiriba anaba sing mafam sabada hongdoknakre rims ki oina special ward ki ground floor ki saruk ising thumjinkhre adu moinama hauju phabi oina akan manong suriba sida mi sokpa panba madi mi simina yawgi pawdi litri amaromda imphal international airport laiba MET center gi phangba pawgi matungina ngarang ayuk pung nipan makhai digi hauraga nga seyuk pung nipan ga makhai fawba pung kun ga mari sigi manungda state asigi tuan ba district singda sangwangna nongsu ki hari Kaishampat tera lukram lairak imphal more lambida Kanchipur dagi singjamai phawgi saruk yauna imphal city manunggi akutpa mafam sing patkum ising thomjingkhre masidanatana imphal turel nambul turel pongba turel iril turel gi ising imaisu tapna wangkhalakli All India Radio Imphal kunung mamangda leiba Govindaji Temple gi akoiba mafam sing Advanced Hospital gi mamangi saruk sing nong asina maram oiraga ising thomjinkhre report asigi matungina Imphal airport na koliba akoiba mafam singda millimeter 44.5 Bishnupur district da mm75 Zaribam da mm80.5 Sandel da mm67 Chusampur da mm35 Urkhul da mm92.2 Tamenglong da mm30.2 amasum Thaubal da mm68.3 yauna nong sukhi hairi
Akan mamong ng ngarang digi leptana surakhiba nong na maram oiduna Senapati district headquarter da ising isak thokle district headquarter asida lairiba violent area phauduna seliba turelgi ising imai akan ba iraiga loinana wangkhalakpadagi mafam adura leiba yung kaya ising na thumjinki masina maram oiduna imung kya gi miyo ising lepam sapam gi awaba mayunari hainasu pau sida makatari atopa pau mana admission process lep kadabani KSA Board of Secondary Education Manipur Loba Class 10 Examination ki fallak thokpada ngai dingai seral sida government school amasum private school kharana yamna taha bamong admission process tawriba si khudak ta lepkadabani KSA gi secretary human resource development khuyek pidno thadorakpa sirolamada pangthokiba exam sigi CPGA gi grade point based tawduna mairoi sing khanana ba thorang tawriba si tawbigano Tongan ba entrance test pangthokuna mahairoi khudimaki pamjaba mai tampham sangsinda mai tamna ba tanja ma pibigadabani maduna taduna grade point wangba mahairoi singna hana loina priority piraga admission process tawribasi khudakta lepkadabani makha tarakpada handak pangthokiba exam asida mamang sei ki me ahumdagi matungdagi oirakliba tangdu leita da phibam masina lanjena duna relief camp sing de lairiba mahairoi singa exam manungda pressure marakta Lairik paaduna thaki pa kya masu yauri makoi na great name na lakpo si yauri makoi gi marai bakna kadom na no displaced mahairoi singbu lairibi school singna kari kanamba thorang paikhalabagi haibasi miyam da seng ohalo loina na grade 1 na lakpo mahairoi singi overall students percentage yengbiraga scholarship scheme pb duna makoi gi tanja ma pb bitarabasu makha tarakpo mahairoi singi damaktadi entrance test pangthokuna mahairoi sing select tawnaba thorang paikhalu masidasu entrance test tawnaba form registration tawnabagi damak tongan ba stream singi mark ki cut off su yamna wangna lobidana ba apil torakli hensu pausida makhatari amaromdana menstrual hygiene day gi thorom tongan relief camp sing da pangthokre state health society national health mission NHM amadi directorate of health services manipur na sinduna menstrual hygiene day gi thoram amangasi lamdam asigi tungan relief camp singna pangtokre Biramangol college relief camp amadi temporary shelter saumbum na pangthokiba menstrual hygiene day gi thoram adu together for a parent friendly wall haiba malem gi theme adu gi makara pangtokpani thoram asi menstruation gi matangda lana unariba madi khangbu aliba sing si semdokna ba panam da pangthokpani haidi thoram adu ko mari lainana nupi singoi ba health camp ama su pangthokhi nupi singda sanitary napkin sing su yenthokpaga loinana menstrual hygiene gi matang awareness pikhi thoram aduda state mission director Dr. Somorjit Ningombam Imphal East District ki CMO Dr. L Indira state nodal officer RKS ke Dr. Zobili Moirangthem District Nodal Officer Imphal East Dr. Badanan Nasingba Marueba Miyoi Kyana Marueba Mithunglen Oine Sarugyakhi Hairiba Menstrual Hygiene Day gi Thoramasi District RKS ke team Nasindra Imphal West ki AAM Tagyel Khongban Mayang Langjing Health and Wellness Center amadi CIC Sekmairi su pangthokhi hari atopa paw madana tha taru khudingi puthokpa lantheng minasi aikoi phongkhre Kanglaipak Communist Party KCP na tha taruk khudingi puthokpa lantheng minasi aikoi phongkhre aina thinkraba lup asigi secretary in charge information and publicity na kuyek pidnu thadorak pa chirol asida hadaki kalen pantha gi sekhong asidi yoriba hiram singhi editorial da aikoi gi arangba puwari ama irasi matam gi khongsat mami samjilakliba manipur gi ngamkhai aikoi punamaki mangda tariba wafam aikoi gi apunba pangal Samgapani socialist singna miyot minay pumba muthakhipaga loinana horakpa yaba langi maidi singsu muthakhigani India gi geopolitics na Manipur miyamna piba sakfu Manipur mapangal kanba regional party ama mathau tarakpa west of the revolution making attempts to bridge the gap between an theory practice India's proxy war in Myanmar report amasum capitalizing in the name of shattering the agrarian haibna singmani hainasu pausida makhatana phongdorakli makhasa tharakpo oina onukol pausi rigatin ma paukrana MOU sign tawna kre thabak phangdribana ha singda kanaba piragani we care skill solution amadi empower
Foundation Institute anina kusamnarak Manipura Hospitality and Hotel Management ki training amadi job placement matik sana pinabagidama Courtyard by Marriott Shillong liba 5-star hotel ga MOU am sign tonakre tourism amadi hotel management ki line da lariba thabak kangdriba na sing da yamna sauna kana papiragani haina we care skill solution gi MD Shriman Thugaikhre khomna phungdorakli amaramdana sugunu amamba numit pangdokre Koki sing na kaksing district ki sugunu serawa amadi napat attack toraktuna yum kya mai thakiba mati miyoi taret hatkibagi mathakta miyoi kya aso apanangan khibagi thaudo adu sahi ama mapung pharakbagi ningsing thoram asi sugunu kaithil da miyam sugunu amamba numit haina palan tokre sugunu phambaina sinduna pangtokiba thoram adu sugunu gi hidang case biramni Hianglam GP ki ex Pradhan Rajen Sugunu Municipal Council ki caretaker Chairperson M Sarat Walmitei Council Manipur ki President Kunjo amadi Tagdal ki President Y Begapati na tharoma pusing oikhiana su paus na makata na phungdorakli adu hauskoi na di myam paus su matanga solution jarage masu myam puna na wabdet ngamina sa na channel sigi megedig myang famda makata na thamjari